Awang bathaki mahiloisang ama purak na baki wakalonda ngasi Mars ki 𝙃𝙖𝙣𝙜 𝙖𝙤 numit asida loop asigi mayailoisang 𝙃𝙖𝙤 𝙤𝙤 leikaida leiba mafumda English ngani kun mari kun mga academic section gi oina MSF DM University Committee reform tawduna nauna thawpugadabsing khalle haina MSF ki organization secretary 𝙃𝙖𝙣𝙜 khanganbana thadorakpa cherol amada fongdorakli Manipur amadi malemda leiriba Manipuri mahairoi singge apunba loop ama oiriba Manipuri Students Federations MSF na chahi lisang sitna chathaduna lakpa aikhoi lairik ningthina tamsi hariba academic campaign asigi makhada mafam khudingda loop asigi district committee branch amadi unit sangduna lakli ngasi nauna khallaba MSF DM University 2024-25 academic section ge thawpugadaba sing adudi hanglem sanayaimana convener Victor Oinam Kangzam Jessica Devi amadi 𝗵𝗵𝗵𝗃𝗃𝗵 co-convener amadi 𝗨𝗏𝗧 Samlan na general secretary oina khankhre haina cherol asina makha tarakli